ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅꯥꯀꯜ ꯅꯥꯝꯃꯗꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅ CSO ꯀꯌꯥꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕ ꯀꯪꯕꯥꯏ ꯋꯥꯏꯋꯩ ꯈꯨꯜ, ꯃꯣꯜꯍꯣꯏ ꯈꯨꯜ, ꯒꯣꯊꯣꯜ ꯈꯨꯜ, ꯐꯣꯜꯖꯥꯡ ꯈꯨꯜ ꯑꯃꯗꯤ ꯃꯁꯤꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯦꯟꯗꯜ ꯄꯥꯏꯔꯒ ꯔꯦꯂꯤ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯒꯣꯊꯣꯜ ꯈꯨꯜꯗ ꯂꯩꯕ 7ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯒꯦꯠ ꯃꯃꯥꯡꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯪꯕꯥꯏ ꯑꯦꯔꯤꯌꯥ ꯗꯤꯐꯦꯟꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯔꯦꯂꯤ ꯑꯗꯨꯗ "ꯗꯣꯟꯠ ꯔꯤꯃꯨꯚ ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯗꯣꯟꯠ ꯒꯣ ꯕꯦꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁ" ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯑꯃꯗꯤ ꯔꯦꯂꯤ ꯑꯗꯨꯗ "ꯕꯤꯔꯦꯟ ꯑꯦꯟ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯥꯔ ꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ, ꯅꯣꯠ ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯔꯤꯃꯨꯚ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ, ꯃꯩꯇꯩ ꯂꯤꯄꯨ ꯅꯣꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ, Replacing Assam Rifles is not solution, Assam Rifles is neutral force" haina thaba play card kaya sizinaduna Gothol khulda leiba 7 suba Assam Rifles ki gate mamangda famduna leiki hairi.